Romariogi wathokta Kanglaifa Communist Party Nongdeng Kumbagi Maikai press release ama thorakli. Khoinaism Romariogi thokliba wathoki matangda leibak miyamgi mafamda party na khanganjaba. Kanglaifa Communist Party KCP na lisang sinna sangsilakliba yawol ihaw asigi saruk ama oina. Kunai asigi oiba social reformation gi thabak su leptana paikhalaktuна lakli. Masigi manungda kunai asigi nupi oibe singi ikai khumnaba temsing narakpa mioi singbu masana sangjarakpa maral singi matung inna ningthina thijin humjinduna wahong pahong chatharaba matungda masa ga sanaba sairak sing party na leipang miyam khangna pikhiba ngaktani asigumba nupa nupi gi oiba lamsat jawdbugi wathok singi manungda haukiba July thadasu party na khoinaism Romario amadi Roslyn koba mioi ani asigi matangda thokiba wathok mari leinana leipang miyam khangna party na nakal animaki wata duna wayal chathaki amasung warak watemki loinana case asida senariba khoinaism Romario haiba nupa masa asi masagi sahi yamna nauriba misak ama oibana mahaki asoiba lamsat chajat sing semdok chaduna tungge punsida afaba mioi ama oinabagi tanja piba oina party na ahakpa akanba chairak makti mioi bagi minungsi yengduna pikhidabani adubu Romario hariba mioi asi atopa case ama amuk nauna satharakpana chatliba tha asigi haukiba October 3 2024 da UNLF koirengi group na nongmaina kaptuna waraki haina ipausingda thengnajari amasung thogdo asiga mari leinana Romario bu waraktringaida masana wa nganghallaga thadorakpa video amasu social media gi khudangda thengnajari matang asida laksaningba wafamdi group amana case amagi warak watem chathanaba matamda chathariba case adugi wayel paring aduga mari leinadaba hiram kaya ama thawaina pusallakpa asi leipak masa tadaba amasung anemba thaki sub standard oiba politics ni haina party na lawi party amagi custody da thamduna makhut challaba matungda Romario hariba mioi asida nampuda atopa mari leinadaba party amadi mioi kayagi maming sizin halakpa asi taraina lawde ahoina dum hariba khutpu asina afaba thabak ama tawbagi marumda seranana masagi popularity tanaba honabada atopa party singbu mingsathianaba silakpani haina KCP na lawi nakal amaromda party na amuk kupna thijin humjallaba matungda khangba ngamlakibasi hariba Romario asina marirak subo oina wathok ohelibi nupi adu masagi oina professional sex worker oiramki amasung mayum palaba matung mapuroibaga khainaduna macha amaga loinana mapamda halaktuna leibi maunaha ama oiramki loinana yamna ikai hangoina hairabada nufa nufi asi masagi ikai khumnaba mantikna dabada red yanaraktabadagi thokiba wathok ama oiramle amasung tien chongduna yumbanbagi marida tasengna khong thangjinbagi phibam oiramdre masida hanadagi wathok oiduna leiriba nupa masa asibu nupi asina mahaki regular client ama oina UNLF koireng group ki member nupa amada taksinduna Romario gi wathok asi ohelakhibani haina chapchana khangba ngamle maram asina party na leipang miyam da haijaning basi khunai asigi thokliba asigumba nupa nupi gi oiba lamsat manglakpagi thogdo wathok sing asida KCP na senariba nupa nupi singi khenaba thamdana chapchana warak watemduna pakhum pirakhigani loinana kanagumba loop amana sathaba thabak thoram singda atopa loop singbu mingchat thianaba makhata na tawbirakanu masigi poloi afava oiroi haibasi khangminnasi afava achumba maigaida ireipaki thogai pangadaba oina lamjen tanaminasi apikpa khuba wakhalona mang tharga loop chawkhatpa ngamloi haibasi aikhoi khudimakna khangminnaba matam oire aroibada haijaningbadi loop asina asumba wayel ama satharakpada selna kaidaunungda mamai sumloi sumnaba su hotnaroi haina KCP gi maigaidagi akanba wafam masi thamlakli khanganjariba kanglai purel publicity secretary Kanglaifa Communist Party KCP